ngasi ahing nongyai-dagi kotuna highway sing amu hana thingzilagani Naga MLA nipan bu Churachandpur gi maheiroi-loop punamakna district asida social boycott tawre haina lauthokre Manipur gi ngamkhai thugairaga makhoi gi oiba saruk ama lawgani thorangli baku ki jo phurup singna taba Churachandpur amasung Teknopal yauna kangpokpi da su ngasi Committee on Tribal Unity samna kotu haina khangnari basina miyamgi wakat khongchat ama sinduna satkibaga loinana hayeng ahing nongyai-dagi Manipur gi national highway singda amu hanna blockade ki khongjang chatharagini haina lauthokre wafam sing asi kotu gi media cell na thorak pachero lamana haibani loina na ngasi gi khongchat adu thasi gi mapanda lok sabha da home minister Amit Shah na Kuki-jo phurup sing gi batang da phongdoki wafam adubu yaning da bu utpaga loina na tongan ba case sing register tawduna lokhalaba Kuki-jo academician amasung intellectual sing da solidarity utpa oina pangthoki bani loina na makhoi gi phurup sing da mitai militant sing na satharak pe attack ki mayok ta su khongjang si sangchin bani hairi serolese makha tana hai Dr. Jangkho Manguite Dr. Thongkholan Hauki Colonel Retired Dr. Vijay Chenji, Professor Khansuwan Housing, Dr. Mary Grace Zhou, W.L. Hangsing, Glady Wi-Fi Hunjan, Ginja Bual Jom, ITLF ki Chairman Lun Gangte, amasung Zomi Students Federation ki mathakta lokhatliba kesing asi yumpham yaudi hairi. Lanai miyo amasung loop sing na makhoi gi freedom of thought amasung expression gi damakta piriba fundamental rights sing sijinabada makhoi gi mathakta case lokhatliba asi illegal oiba thawongi hairi. Amaronda Lok Sabha da Home Minister na Kuki Democratic Front amasung Myanmar dagi lakpa Kuki Brothers singna thoganing da bathodok sing thole haiki wafam adubusu withdraw tawgadabani hairi aduga kotu gi demand sing asiga mari leinana numit humni gi matam thadun pikibadu ngasi loire hairaduna tampaki lalhu singna Kuki-jo area sing da pochei sing puthok pusin tawbuda athing ba pirakpada India lengak na karisu tawbungamdre ngarang su sengmai da maira paibi singna kangpokpi amsung Senapati district ta pugadaba hidak langthak yawba gari ama athing ba pikhi amasung kangpokpi district ki hidak langthak pumnamak amang ta thogan ki hairi wafam sing asi phongdok pakhaktan hatana thowai Kuki khul da su mitai terrorist singna ngarang ayuk angan mada miyo ahum hat ki bani aduga tampaki mafam singda army amsung central force sing thamlabasu afasfalak thokpana karisu tawbungamdre force sing asibu maira paibi singna athing ba piduna tokhai taning ba singi lambi phale maram sing asina hayeng ahing longyai dagi national highway singda amu hanna blockade ki khongjang chathargani hairi Amaramda Churachandpur headquarter oiba district asigi tongan ba phurup singi mahiroi loop tara humdoi gi apun loop oiba joint students body Churachandpur gi makai degi thorp chero lamada handak prime minister da mitai MLA kunchani thoiga loina na MLA ni phuna khoyek piduna Kuki-jo mizo militant singa tawnarak liba su handokada bani amasung NRC chana hangada bani haibga loina na separate administration gi demand yapham thokte haiduna pisin ki ba serol da khuyek pi ba yaukhiba Naga MLA ni panmak Churachandpur district ta mahiroi singi loop asina social boycott tawre han lauthokre United Naga Council na sinduna satkiba framework agreement te yumpham oiduna Indo-Naga ki wathok loisinabagi khongchat aduda Kuki-jo mizo phurup singna su support tawkhibani adubu Naga MLA nipan aduna makhoi kanano haiba khangjadana amasung makhoina kanagi mahut silibano khangdana mitai MLA singa lautuna raga khuyek adu pisinkhibani thawong asimuk mahiroi singya apun bulup asina yamna kana yaning de hairi atu pawmana mitai Kuki-jo ithani conflict ki I Naga area singda senchel halakpa yaroi NSCN ngarang thawai Kuki khul manakta leiba Sipijang khulda KYKL amasung MNRF ki combined force na Kuki khunja ahum hale haiduna maral sirak liba thawdo si Nagalim gi jurisdiction manungda thokiba thawdo oibana NSCN akan momong da condemn tawi amasung thawong asimak ngamkhai lansin dun sathakiba thoganing da thawdo ni haina NSCN GPRN gi Ministry of Information and Publicity gi serolamana phongdorli Serolesna hai Manipur Naga Revolutionary Front samna MNRF haina khangnariba hariba party asidi Manipur gi tampakta base da wa organization gi makhada sembanina makhoina Manipur gi Naga miyam gi apamba amasung yai phathorang singi mahut sinbe yaroi loina na phibam amatada mitai ga Kuki-jo ga gi marakta thorakliba thodok sing asi Naga gi lamsing da tholakpa du Naga sing na pamde phurup ani sigi marakta tholakpa kanglup ki irang singi I Naga area de sensil halak loidabani hairi ato pawmana Irang nemthana bohonau ona taina na khonglakanu KYKL Thawai Kuki khul manakta ngarang thokiba Kuki-jo militant ahum sikhiba thodok ki matangda Churachandpur da based of World Kuki-jo Intellectual Council samna WKZIC han khangnari basina ngarang thokiba serol amada thabak do KYKL amasung MNRF na sathakibani haina phongdorkhiba gi paukhum oina kanglei yawol kanalu ki secretary publicity and research AI phabana ngasi thorak serol amada WKZIC gi wafamadu yumpham yawdaba aran wafam ni hairi Maral sijilakpa si yumpham yaude amasung thawong si Kuki nam thaki saru ama oina chatharakpani hairi
लोइना मणिपुर नागा रिवोल्यूशनरी फ्रंट का लूप असिगा मखल अमतगी यानबा लेते मसिगी मथक्ता MNRF की लुसिंग सिंगसु अमसुंग मेंबर सिंगसु लानाई ओइना तिनबा लेते मखोई माइकेडिगिसु हिरम असिगी मतंगदा अथु मतमदा सेंगदोरकनी थाजै हाई वेसिया रीजन बो अमत ओइना पुनसिनबगी पांदमदा लाल हुलुप अमा ओइरिबा KYKL ना निंगतंबा पांबा मणिपुर याउना रीजन असिगी फुरुप सिंगिदमक्ता अपुनबा खोंगफम अमदा लेमिननबा होनरी मरमसना WKZIC गी इंटेलेक्चुअल सिंग अमसुंग अचुंबा खनबा कुकी सिंगना नार्को टेररिस्ट कुकी लीडर खराना सथकिबा अरानबा थबक सिंग थिदोकनबा होनबगा लोइना ओना तैनाना खोंगलकपगी महुत्ता मुगनरिबा फुरुप अनिगी मरक्ता थोगनिंगदबा थौदोक सिंग थोगनदनबा थबक पाइखतपन सुमगनी हाइरी अतोप पावना कम्युनल कॉन्फ्लिक्ट याउदे MNRF तवाई कुकी खुल मनाक्ता ngarang thokiba thogdodigi matangda World Kuki Jo Intellectual Council na ngarang mag thorakiba cherol amada tabak adu MNRF yauna sathakibani hairakpagi matangda ngasi lal hulub asigi Chief Information Secretary Arts and Simarena thorakpa cherol amada pangdaba thogdo aduda MNRF yaude WKZIC na phongdorliba wafam sing yumpham yaudaba amasung khudam leitaba wafam ni hairi लोइना मखल अमतदा फ्रंट असिना कांगलुप मसेल गी इरांग दे याउदे हायरदुना मणिपुर नागा रिवोल्यूशनरी फ्रंट की माइकेदेगी अथु मतमदा मुगनरिबा फुरुप मसेल गी मरक्ता यासिनबा पुरकपा हाइबसिमक फ्रंट असि अपामनी हाइरी अतोप पावमना कुकी अमसुंग जोगी ITLF टोंगान टोंगान मचे तानरे हंदकी लाना सिबु मथौ संगलखिबा चुराचानपुर द बेस तौबा कुकी अमसुंग जो फुरुप सिंगी अपुन लोब ओइरखिबा इंडिजिनस ट्राइबल लीडर्स फोरम समना ITLF हाइन खंगनरिबा सिबु कुकी अमसुंग जो गी तोंगान तोंगान ना ITLF कुकी अमसुंग ITLF जोमी हाइना मचे तानरे हाइना फोरम बसिगी मीडिया अमसुंग पब्लिसिटी गिंजा बोवाल जोंग ngasi नोटिफिकेशन अम थोरखरे फोरम असी कुकी अमसुंग जोमी गी मसेट अनि थोंगना खाइदोकलबसु मखोइगी दमक्ते याना वारोइसिन अम पुरक्त्रिबो फावबा अमसुंग मखोइना तालिबा डिमांड सिंग फंगद्रिबो फावबा अम तो ओइना पुन्ना लानथेंगना खिगनी हाइनसु सेरोलसिन मकाताना फोंगदोरलि अतो पावमना कांगबाइगी मफम खरदा कुकी लैंड अमसुंग लामका पुलिस हाइना थाजिलमबतगी मिटै सिंगना मुगनखरे कुकी मिलिटेंट सिंगना बॉम्ब अहुम काबलकपगी मनुंगदा अनि मिस ओइरगा अम पोखाइखरे मणिपुर की ngखै थुगाइरगा तोंगान बलाइंगाक लोंनबा कुकी जो खुलाई पाइब सिंग लान चथरकपदा नतना मंगफाउनररोइदबो मखोइगी मंगलान असिगी एरिया साउथोकनबसु होनरकपगी मनुंग चन्ना इम्फाल सुराचानपुर लंबी परिंगी सरुक खरदा कुकी लैंड अमसुंग लामका पुलिस हाइबन सिंगबा थाजिलमबदगी मिटै खुंजा सिंगना मुगनखरे हाइरी थौदोसिगी पावना हाइबदा ngasi nungthil pung ani makhairom tarkpada kangbai kaithel gi makhada Assam Rifles na barricade phawba sina duna ngakna thamliba mitei khul singdagi lanjeng na rakhiba singna makhoi gi yum singi phibam yengluna bagi damakta sangna ba honaki adumoinamak makhoi bu ahan bada Assam Rifles na thingduna sanghalakhi de hai मिटै खुंजा खरन संगसे लुबा दुदा टिडिम लंबी गी मनिंग थंगबा सरुक्तना लमका पुलिस हाइना थारंबदा नतना लंबी परिंगदना कुकी लेन हाइना थारंबा थेंगरखिबनी मसिदगी खुंजा सिंगना आसाम राइफल्स टाउन सिंदुना हारि वाहि सिंग असि थारिबा मफम मसिदी फौगाक चाउ इखाई पुलिस स्टेशन न कोनबा जुरिसडिक्शन नि नखोई लेना मतौ करम थालिबनो नखोई गी मायुक्त पुलिस ता कंप्लेंट तौगनी हाइरुबदा एयर पर्सनल सिंगना नखोई न खरा मुथत पिरमु हाइरकपदगी हारि वाहि सिंग असि मिटै खुंजा सिंगना मुथलमखी हाइरि अमरोम दंगारांग मिदांग पुंग तारा मखाइरोम तारकपदा मोरांग PS न कोलिबा तेरा खोंगसांग बिगी मनिंग थंगबा मिटै खुल तमना मोरंगा कुकी खुलदगी मिलिटेंट सिंगना बोम अहुम कापसिलखरे हाइरि बोम अहुम दुगी मनुंगदा अनिदी पोखाइ खिदे अमा खक्तमक पोखाइ खि करिगुम्बा बोम अहुम मगना युमनक तादना पोखाइरमनबदी का हैना अमांगता अमसुंग मिसी मिना थोकलंबा याय अदुबु बोम अमा खक्तमक लबुकता तादना पोखाइबदगी थोनिंगदबा थौदोक थोखिदे हाइरि कुकी मिलिटेंट सिंगना बोम अहुम काबलकलिबा मोरंगा कुकी खुल असिदा सिख रेजिमेंट सिंग डिप्लॉय तौदना थमलकलिबनी तेरा खोंगसांग बिदना CRPF सिंग लैरिबनी मरमसिना सिख रेजिमेंट की पोस्ट लैना मखोई ममांगदा कुकी मिलिटेंट सिंगना बोम कापदा करिगिदमक्ता अयाब पीरिबनो हाइनसु खुंजा सिंगना फोंदरोली मतुंगदसु असिगुम्बा थौदोक थरकदबा ओइरबदी तेरा खोंगसांग बिदा थमलकलिबा CRPF सिंग लौथोकलगा सब मानाना सिख रेजिमेंट सिंग ओइना थंबीरो हाइरी अतो पावमना नुपी म प्रेशर कुकर न थोमदगी अरुब फिबम द लाइकन अखरे ngasi nungtin pung amam khairom tarakpada masagi sahi ni phumanga rom surabi ahat golmai mapuroiba ji athemai kabui nupi si mahabali kabui khulda leibi nupi amani mahaki kada leiringe da masagi sahi kunmanga rom surbana hamana makoki mafam kharada pressure cooker na thomduna phuramdagi aruba phibam da shoktuna kripa dasini advanced hospital da laikana khre hairi थौदोसिगी मतंग सोकलेबि नुपी असिगी ममौ नुपीनी हाइबा विक्टोरी गोलमई सहिन कुंथ्रा मपुरोइबा लांथाउमई गोलमई हारिबा महाबली कबुई खुलदगी नुपी अमना कंप्लेनेंट ओइदुना पोरोमपाट पुलिस स्टेशन दा अइब रिपोर्ट अमा पिसिनख्रे हाइरी थौदोसदा अहात गोलमई गी येट थंगबा मीट अमसुंग कोक यावना हक्सांग मफम खरद सोखी हाइरी अतोप पावमना सिसिपुर गैंग रेप केस SP सस्पेंड तौरबरा CBI दा सिनरबरा कमिटी
Kuki-singna maitei singda landaba hokhiba me ahumgi numidangda Churachandpur maitei nupi ama gang rape tawkhibagi matangda district adugi SP amasung DC suspend tawrabara aduga case aduna CBI da sinarabara haibasi Manipur amasung leibaksigi miyamda khangalu hairi wafam ase khwairamban ima kaithel joint coordinating committee nangasi press club ta pangthokpa pawgi mifamada committee si convener yumnam IBI mena phongdokhibani mahang makha tana mamang thagi kundagi hokhiba parliament mifamgi mangoinana miyam yauna ima kaithel suwakat mifam sathanaba sem saki maramdi thorliba irang asina miyamgi thamoi niknik launa leinarakibani Prime Minister na kari hairikadage taningduna ngainakibani adubu mifamgi mangoinana Prime Minister na Parliament House ta sanglamdaida me marida nongpok sengmai da thokibani haiba thogdoki matangda wa ngangki madugi matungda nongpok sengmai PSG OC Kaisam Prem Kumar amasung personnel mari suspend tawki masing mathakti senabani haiba miyoi khara su phaki maramasina Prime Minister na phongdoki wafamdugi matungina thabak lokhatkibani na phurup animakta sapmana miyeng yengadabani aduna me ahumda Churachandpur da thokiba gengrep ki thogdok adugi matangda kari action lokhalabage haina mahakna hangluduna DC amasung SP suspend tawrabara haibasi miyamda khangalu kwakta da imung da tumduna leiba mapamasa yauna miyoi ahum halambagi matangdana kari thabak lokhalabage hanki asiguma thogdok sing asidana lokhatpham thokpa thabak lokhatraga karigidamakta atamnana nongpok sekmai PS ki OC amadi personnel sing suspend tawribano Churachandpur gi DC amasung SP suspend tawdriba makai nongpok sekmai gi OC amasung personnel singsu suspend tawbu yaroi Phagatkiba isa singdusu thadorakadabani makhoi damakta kaithel phambi ima singna lepkani haiki Kuki MLA tarana tawthorliba thabak sing asiga mari lenana makhoi gi mathakta lengakna kari thabak lokhalabage haina so hanki Mitei singbu namsindon thamlaga namthanaba honaba yaroi action lokhatpa leirabadi miyamda khangalu lokhattaba taragadi sapchana thengnaragani haiki athu pawmana lengakna mapung phana ngakpa ngamloidaba oirabadi highway ani da gari chalhanbiranu Ranjit Imphal Dimapur Lambi National Highway 2 da Manipur lengakna pochei puba gari sing chatpada athingba leiraro haina phongdokhrabasu security gi oiba section thorang watpana maram oiraga gari driver sing da khudongcha da bakya mayokna hali maram aduna lengakna National Highway 2 da sathok sasin tawriba gari sing mapung phana ngakpa ngamloidaba oirabadi makhatana gari chalhanbiganu haina Transporter and the Driver Council samna TDC hain khangnariba sigi president Ranjit na phongdorali MG Avenue da leiba TDC gi office tanga si pangthokiba pawki mifamada Ranjit hai Imphal Dimapur lambi gi saruk sing maruaina kangpokpi area da aphaba makhal gi khulai paiba kuki militant singna gari amadagi namphu da yamdrabada lupa lising tara dagi taramanga phawba lawri nungthil powop da hariba thabak sing asi police station gi mamang da phawba chathari sel lobudagi hendoktuna driver sing da ki han khanganbagi thabak sing su chathari masidagi hendoktuna lakliba gari sing adu da mite yaubra haina check tawbugi thabak su khulai paiba kuki lalobu sing na tawri masina maram oiraga lambi asida driver sing gari thogdunu satpada khudong thingai oire haiki mahangna hai Imphal Dimapur lambi da Manipur lengakna ahenba miyeng sangduna army gi ROP lehenbiu ahenba security pi duna gari sing chathok chasin tawhanbiu marwaini Imphal Dimapur highway gi manung sanna leiriba kangla tombi dagi Senapati phawba sida security gi akanba section thorang lokhatbiu Haribasi thabak to oina pangthokpa ngamloidaba oirabadi highway sida lengakna gari chalhanbiganu haina phongdokhibaga loinana Manipur gi chief minister da ngasi hiramasigi matangda memorandum am pisinkhre haina phongdokhi amaromda Manipur gi hojik oriba phibam asiga mari leinana gari mapu kya awafam ta tahali pochei puba gari ayamba tha ahum lom hena mathau tawraktabana maram oiraga gari mapu singi senthok leiraktre gari mapu singi marakta nauna loan da gari lawbusu yauri adubu sendal lambi leitrabanina bank ki loan amasung interest hunna bohonabada kudongcha da bakya mayong narakpaga loinana matam sana loan amadi interest singalakte haibagi damakta financial institute singna gari phagatpagi thabak phawba chathaba horale hiramasi matang da chief minister na ahenba miyeng sangduna paikhat pham thokpa thabak sing paikhat piu haiki magna makhata na phongdokhibada Tata Motors and Sriram Finance na hojik thorakliba irang asigi yenglaga loan amasung interest khonggatpagi thabak lepiu lenga ki maikei digi su hairiba financial institution sing asida yamdrabada tha tarani thoi di loan amasung interest khombagi thabak tawdana ba pautak pibiu haina appeal tawkhibaga loina hiramasi matang da chief minister da memorandum ama pisinkhre hairi aroibada Paobilai news reader ki video bi yengbiri pupuna mapu khurumjari